Tamo, how could be a bo? Chatapiro, Nubina, what do you read? Ngarangsu chathai, Nahansu chathai, a how but I'm all on the Namtori, but Chara and is sing a sabro. Huh? I cannot how I say, I Chagatanindre, I Chagatanindre, Tabakal, I Chagatanindre. Tindy, Pumari Taragan, Pumari Tabatan, and a Talo Libido. Tindy, could I get Timono? I don't know we would go. I know among Nanga Mata as Napangbi, Nang, I want in the Napangbi, Chalo, Chalo, Tum Hogolo Pasidane, Tauka, I Catinonia, but south the Sawisipo. It's so long and cranny, the Mercano Ganam Tadida. I Nangan, I like them to work. I cook it Hasida. As Billy the Tilo Bible, Manazi, Pampang Gelatina. As Aina, Aye, Sapazari Basiga, Market, Chansana Jeda, Iman Basinasu, not number of Loreda. I be a Mapusalani. I know people celebrate Kalak Pasek, with the Puyaban. I don't 100 so either Pusal Trobani. I know seen a trying in Manusita, Pusal Trobani. I know Maroy. Hindi ay ngamaro chado hawi ba adoiso hauti an isau pangadalan sanaragane ainu pm pusal katoi tharo magi thabain kham lusinjaraga chingda mana ingkholama koijaduna lei madu yeng topa tholoi aduga ngahong chalami magi nupari thaba chathoki manu tinumit khudingi yamna afaba maugumna haibadi matik chabu mau amagum maramokna thabain kham loisili amadi harau na chahingjang haw thutuna chai adubu Maknipana, Karamba step localagani habise, Equimatanga Kangari. I did it, Popo, Tarogin pass a patavan power do raba. I know Makai says it, Nang Tadi Chicken. Tamo, England is roid. Tamo, Alapire, Basilium Tingy Tatamo, Kaino. The city Missiki Madam say, Yam Saunale, Kayino Havadi, Nangin and Aunu Piamala E. Ha, Kari Tamo, come in Bola Viliaba. Karino Tamo, Burao Dura. Can I bola be and now be like Evan and now be? Can you Tiny Tamo, tiny, like I said, as a number. Cananoni, now be as walk, Cananonia. I eat the boy, now be amateur now. Jamile, Tolo Cardi to look. Oh, Cananoni, Jamili can it to his book. Kainonia. Silly, Tamo, Jamili, the Kanano Tamo to book. Tamo get Tamo to say, don't talk the Sulabro. Yam no idea to the Nago to Matotari. Pray, Jamile, no kind of name about the library to go. Low, Najigo, what is to know, Kano, Jano, A. Kongamige, A. Jagage. Ichigai, talking in city. Ibima, AD na Pasukara Soina, but the Oyabaka. To Nasam Naka to Kanaka Ianone. People mamma Kai di Ibima. Yang begitu untuk nama itu ni dia mak, kata lau mengaungkwa, kata lau. Ichi di, nana apa mudana oire? Ichi kita muna, ayo na pupilai, hai beti, ayo kita muna, ayo pupilai, besi jam sudah. Atau ichi, nanti beri di loye, nang juman bayar ni, ko, hasil besi jam se, ayo oire bani hasil pi. Adu ngai kone, nasam do kana angka ino ni dia mak. Ayo se, hairstylist naga iba kang itu na, namang nabo usaram kita, kang berana, hairstylist itu kang ber. As kang deda. Aku ini ni, sampai ke amdai samnung kai ka amdai ku tinggi ni. Aku indom cakap bioi dah cakap lagi. Ekam mana kepi? Hai kerja ni. Nasuai yang wai ni. Mahu dia ke alu. Kai nu hari nasak tu timan leh hai baby ma. Aku semai nak kerja pasal su. Adum pak jaga dah ubah. Sak nama maron cip. Sam nama maron lama bagat kari. Kai nu kang di. Kaya ba? Kaya yang tu pasal hera. Pasal badan ni ni. Nangin badan na. Betul tu mitri isa. Ha. Lirabi. Kuirabi. Tengah pana hari besok. Aku ni pana. Aku di nungsi. Aku ni pana sih disisan lawi saya. Yang lale. Aku tadi. Aku nak haji ni beri. Kaya kino hai peti. Nangin na satu di. Ngai ko. Aku nak angin bisa tahu. Nangin na satu di ni ya. Manggra mana manggra. Aku lagi saya lagi. Makai no. Ngangning bangang jeni. Pila bagi ngang bani. Saubide. Iche, anh sẽ đi chicken nam cha nè, chicken do kita thong chicken do kan nào bữa chicken chị. Hai mai ma, kari wajah nu ni. Aku sakum sida, nga sanga bau ba, aku ni pusing dah bersida. Kada ada chicken do, kau ni dah ngangi tu po. Kau no, yang la wai ni nasi dia. Chicken jabi ada kah sih bo? Tamu sida dah. Ay na hari bersida tamu. Sida dah oh.
ꯑꯩ ꯇꯥꯃꯣꯗ ꯍꯥꯏꯒꯅꯤ ꯆꯤꯀꯟ ꯆꯥꯒꯅꯤ ꯉꯁꯤ ꯆꯤꯀꯟ ꯆꯥꯒꯅꯤ ꯍꯦꯛ ꯑꯩꯅ ꯆꯤꯀꯟ ꯆꯥꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯃꯤꯡꯁꯦ ꯆꯃꯦꯂꯩ ꯊꯣꯜꯂꯤꯁꯦ ꯏꯃꯥ ꯏꯄꯥꯅ ꯇꯔꯥꯏꯅ ꯈꯟꯕꯤꯒꯅꯨꯀꯣ ꯏꯆꯦ ꯌꯥꯝꯅ ꯃꯤꯅꯤꯡ ꯂꯩꯔꯤꯕꯅꯦ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯔꯤꯕꯅꯦ ꯈꯪꯂꯦꯗꯅ ꯏꯕꯦꯝꯃ ꯃꯤꯅꯤꯡ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯡꯗꯗꯤ ꯅꯪꯁꯦ ꯃꯪꯒ꯭ꯔꯥꯅꯤ ꯑꯗꯨꯝ ꯀꯩꯅꯣꯅꯦ ꯅꯕꯥꯅꯤꯅꯦ ꯌꯥꯝ ꯂꯥꯎꯅꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯇꯥꯃꯣ ꯑꯩ ꯉꯁꯤꯗꯤ ꯁꯥ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯁꯥ ꯊꯣꯡꯕꯗꯣ ꯏꯆꯦꯗ ꯇꯥꯃꯣꯅ ꯍꯦꯛꯅꯦ ꯁꯥ ꯊꯣꯡꯍꯟꯗ꯭ꯔꯕ ꯉꯁꯤ ꯇꯥꯃꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏ ꯅꯨꯡꯊꯥꯡ ꯑꯃ ꯆꯨꯞꯄ ꯂꯩꯕ ꯉꯝꯃꯣꯏ ꯇꯥꯃꯣ ꯍꯥꯏꯔꯤꯁꯤꯅꯤ ꯈꯪꯕꯤꯌꯨ ꯇꯥꯃꯣ ꯈꯪꯕꯤꯌꯨ ꯍꯦ ꯊꯔꯣ ꯇꯥꯎ ꯋꯥꯔꯤꯁꯦ ꯅꯅꯥꯎꯄꯤꯁꯦ ꯅꯧꯅ ꯂꯥꯛꯈꯤꯕꯅꯤ ꯁꯥꯎꯍꯟꯒꯅꯨꯅꯦ ꯅꯪꯕꯣ ꯑꯩ ꯀꯣꯛ ꯌꯥꯝ ꯆꯤꯛꯄ ꯄꯥꯝꯗꯦꯀꯣ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯅꯤ ꯈꯟꯅꯅꯕ ꯅꯠꯇꯦ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯊꯣꯡꯗꯣꯛꯑꯣ ꯑꯩ ꯁꯥꯗꯣ ꯑꯩ ꯄꯨꯔꯛꯑꯒꯦ ꯊꯣꯡꯗꯣꯛꯑꯣ ꯆꯥꯛꯁꯨ ꯂꯣꯏꯔ ꯃꯥꯜꯂꯤꯅꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯅ ꯑꯃ ꯀꯥꯝꯈ꯭ꯔꯤꯕ ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯂꯣꯏꯖꯔꯦ ꯇꯥꯃꯣ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯇꯥꯃꯣ ꯑꯩ ꯅꯣꯡ ꯐꯥꯎꯕ ꯁꯥ ꯉꯥꯁꯦ ꯑꯩ ꯄꯥꯏꯖꯗꯕꯅꯦ ꯉꯁꯤꯗꯤ ꯇꯥꯃꯣꯅ ꯍꯥꯏꯕꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯐꯔꯦ ꯊꯣꯡꯖꯒꯦ ꯑꯗꯨꯕꯨꯅꯦ ꯑꯩ ꯃꯐꯝꯁꯤꯗ ꯑꯇꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯙꯔꯃ ꯀꯥꯏꯕ ꯑꯩꯒꯤ ꯅꯍꯥꯟꯉꯩꯗꯒꯤ ꯌꯣꯛꯆꯔꯛꯏꯕ ꯇꯨꯜꯁꯤ ꯃꯅꯥꯃꯨꯛ ꯁꯦꯡꯅ ꯂꯩꯖꯔꯛꯏꯕꯁꯦ ꯑꯩ ꯂꯣꯏ ꯃꯥꯡꯖꯜꯂꯦ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯑꯩ ꯄꯨꯟꯁꯤꯁꯦ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯏꯄꯥꯝꯍꯟꯅꯤꯡꯉꯤ 이치, 치킨도 ngꯧꯔꯤꯉꯩꯗꯅ ꯍꯧꯕꯅꯦ ngꯧꯔꯤꯉꯩꯗꯣ ꯑꯗꯨꯒ ꯆꯥꯅꯤꯡꯉꯦ ꯈꯤꯇꯪ ꯀꯣꯊꯣꯛꯑꯒ ꯄꯤꯔꯛꯑꯣꯕ ꯑꯩ ꯈꯤꯇꯪ ꯆꯥꯒꯦꯕ ꯍꯥꯏꯗꯤ ꯕꯤꯌꯔꯁꯤꯒ ꯈꯤꯇꯪ ꯊꯛꯆꯒꯦ 이베마 그러나 나이도 뭐 어제 봤더니 애는 강당을 뜨거나 하이크리니 가이드기 너무 문그리니 문다면서 잡아 파티니 낭뭐 ꯀꯩꯅꯣꯗ ꯏꯆꯦꯅ ꯊꯣꯡꯕꯗꯕꯨ ꯄꯨꯡ 10 ꯆꯪꯅ ꯊꯣꯡꯕ꯭ꯔꯣ ꯀꯨꯏꯔꯦꯗ ꯏꯆꯦꯅ ꯊꯥꯡꯒꯠꯈꯤꯕꯗꯣ ꯌꯥꯔꯝꯃꯅꯤ ꯃꯨꯜꯂꯝꯃꯅꯤ ꯆꯥꯔꯒꯦ ꯑꯩꯗꯤꯅꯦ ꯀꯌꯥꯝ ꯆꯥꯎꯈꯠꯅꯦ ꯍꯥꯏꯕꯗꯅꯦ ꯁꯨꯁꯤꯐꯧ ꯆꯥꯔꯤꯃꯤ ꯁꯨꯁꯤ ꯆꯥꯔꯕꯣ ꯏꯆꯦ ꯁꯨꯁꯤ ꯍꯥꯏꯗꯤꯅꯦ ꯉꯥꯒꯗꯣ ꯑꯍꯤꯡꯕ ꯁꯦꯜꯃꯟꯒꯗꯣ ꯑꯍꯤꯡꯕ ꯆꯥꯔꯤꯕ ꯆꯥꯖꯔꯝꯈꯤꯔꯣꯏꯅꯦ ꯄꯤꯔꯣ ꯌꯥꯔꯅꯤ ꯆꯥꯔꯒꯦ ꯅꯁꯛꯇꯨꯅ ꯃꯌꯥꯡ ꯆꯥꯕꯤ ꯃꯥꯜꯂꯕꯅꯤꯅ ꯁꯣꯏꯗꯅ ꯆꯥꯖꯔꯝꯃꯅꯤ ꯅꯪꯗꯤ ꯐꯔꯦ ꯄꯤꯔꯛꯑꯒꯦ ꯍꯤꯡꯅ ꯍꯦꯛ ꯆꯥꯎꯍꯦ ꯀꯩꯅꯣꯁꯤꯕꯣ 이 나다니시디 이제를 가리스 그이노 아이고 아잉것을 비자라가 아이고 얌나 나하라기 싫어 이가 떠오르지 뭐가리만 비자리노 회비만 힘잡이야 아이디네 하이사키브니 마망드나 몬트리에 하드나 낭나 엠나 티보도 라우르바 거버니는야 이사비도 싸그러가 앵원단이 비라카노 강간이들은 아이 다 몰라 그쪽이요 자그 몰라가 하러 아이 제가 하지 타모 이제라 해래 타모 자가 하면 로이래 이제라 아이부 얼비래 타모 얼비래 ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯁꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯁꯥ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯁꯥ ꯊꯣꯡꯍꯜꯂꯒ ꯀꯩꯅꯣ ꯅꯪꯅ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯩꯅꯣ 어ꯠꯄꯤꯔꯤ ꯀꯥꯏꯁꯤꯕꯣ ꯀꯩꯗꯧꯔꯒꯦꯅꯦ 타모기 분신이 누가이크라바 하이라메 하이두나 쳤크라바니 아두모 염나네 우리바 아이나 tak하기 타모 아이네 이제 안가오버도 프라이드 오버도네 해나 하오버니 이제 아이 콜드링 카라시가 기타 낙자게 이제 하나 아이나 라우르바 망나 까리 이베바 문제 하면서 강내 보내야 누가 남게 하나 많아 통리바 진누무 야시가 남살래 힘이다 뭐 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯔꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯉꯥꯡꯁꯤꯅ ꯁꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯁꯥꯗꯣ ꯐꯖꯅ ꯊꯣꯡꯕꯤꯔꯦ ꯍꯥꯏꯔꯒ ꯐꯖꯅ ꯄꯤꯖꯕ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯑꯉꯧꯕ ꯈꯛꯇ ꯆꯥꯒꯦ ꯍꯥꯏꯕꯗ ꯃꯨꯜꯂꯒ ꯄꯤꯖꯕ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯀꯩꯅꯣ ꯑꯍꯤꯡꯕ ꯃꯌꯥꯗꯨ ꯅꯝꯃꯤ ꯍꯥꯏꯁꯤꯕꯣ ꯑꯁ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯇꯥꯃꯣ ꯀꯩꯅꯣ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦꯅꯦ ꯃꯥꯒꯤ ꯉꯁꯥꯏ ꯆꯥꯈꯤꯕ ꯃꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯏꯕꯗꯤ ꯃꯥꯅ ꯂꯧꯈꯠꯇꯅ ꯆꯥꯈꯤꯕ ꯃꯌꯥꯝꯗꯨꯒꯤꯅꯦ ꯀꯣꯟꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯦꯡꯍꯧꯗ꯭ꯔꯤ ꯍꯥꯏꯕ ꯃꯅꯤꯡꯗ ꯑꯩꯅ ꯄꯨꯊꯣꯛꯂꯒ ꯊꯝꯂꯝꯕꯇ ꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯃꯣ ꯊꯥꯖꯕꯤꯗ꯭ꯔꯒ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ 나도 타모 뭔가 찜티리니 마나 이게 야시는 남살라고 마담도 아주가 이래 이 만남도 따라가 어이마 어떡하니 타모 아들이 마는네 흰장도 몰래 자긴장도 몰래 해부터 나도다 콩그레이스라가 헤트 티타미버니 타모 아이기 망다도수 아이는 지금 자니가 아이가 마나 아이 라이닝 비니가 살자도 비니에는 이런 바방노 진도 너희는 로카키버니 타모 키탄 거 얘기다 막다 타모도 타모 아이 자기 엄라메 हिमाइबेमा nga karino nang nami duwa ngangbe yare na leiton se saru pandi hai mati nganga no khaidra lai ama mangan chule ridra ko ai sanga chade be ma sanga chade nang ngangi ba mayam do nang sa ko ga jalla chage ba do adu ma nang tamli ba do ai gi min pallaga ai kai ya de ya ta de kana de sa sa bidre 이제ebe 마통함베 타모시
ꯃꯃꯥꯡꯗ ꯅꯪꯅ ꯅꯆꯤꯟꯗꯣ ꯆꯦꯟꯊꯤꯗꯣ ꯂꯥꯏꯁꯤꯅ ꯎꯒꯅꯤ ꯂꯥꯏꯁꯤꯅꯅꯦ ꯎꯔꯒꯅꯦ ꯅꯪꯕꯨ ꯁꯣꯏꯗꯅ ꯈꯪꯗꯔꯛꯀꯅꯤ ꯍꯥꯏꯕ ꯃꯉꯥꯜꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯅꯦ ꯇꯥꯃꯣ ꯊꯥꯖꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯅꯕꯥꯅꯤ ꯁꯤꯗ ꯂꯥꯟ ꯇꯧꯔꯅꯨ ꯊꯔꯣ ꯅꯪ ꯃꯤꯀꯨꯞꯁꯤꯗ ꯅꯪ ꯅꯩꯃꯜꯂꯨ ꯅꯪ ꯅꯄꯥꯃꯜꯂꯨ ꯅꯪ ꯆꯠꯂꯣ ꯅꯪ ꯕꯦꯚꯥꯔ ꯅꯤꯇꯤ ꯌꯥꯎꯗꯕ ꯆꯠꯂꯣ ꯑꯩ ꯑꯃ ꯂꯩ ꯂꯩꯅ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯆꯠꯂꯣ ꯅꯪ ꯆꯠꯈꯤꯅꯤ ꯑꯩꯅ ꯆꯠꯈꯤꯅꯤ ꯑꯗꯨꯕꯨ ꯇꯥꯃꯣ ꯅꯪ ꯀꯣꯟꯅ ꯅꯤꯡꯉꯝꯃꯔꯣꯏ ꯅꯪ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ ꯇꯥꯃꯣ ꯑꯩ ꯆꯠꯈꯤꯅꯤ ꯑꯩ ꯆꯠꯂꯦ ꯀꯞꯁꯤꯟꯅ ꯂꯧꯁꯤꯟꯅꯗꯅ ꯌꯦꯡꯅꯤꯡꯗꯕꯅꯕꯨ ꯁꯤꯔꯦꯗ ꯇꯥꯃꯣ ꯆꯥꯗꯣ ꯀꯝꯗꯧꯒꯦ ꯍꯥꯎꯕ꯭ꯔꯣ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯂꯣꯟꯕ ꯆꯥꯅꯤ ꯇꯥꯃꯣ ꯑꯗꯨꯁꯨ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯇꯥꯃꯣꯒꯤꯗꯃꯛꯇ 이스 그이노 떡이시대 그이노 자라 그리노 남기시디 너만 칼로라보 그리노 ꯀꯩꯅꯣꯗ ꯇꯥꯃꯣ ꯑꯩꯅ ꯋꯥꯅꯅꯤ ꯆꯥ ꯂꯣꯜꯂꯒ ꯆꯥꯗꯣ ꯂꯣꯟꯕꯒꯤꯗꯃꯛꯇ ꯆꯥ ꯃꯅꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯗꯕꯅꯤ나 ꯑꯩꯗꯤ ꯖꯦꯔꯥꯈꯥꯗ ꯊꯣꯛꯑꯒ ꯑꯁꯪ ꯑꯃꯥꯟ ꯈꯔ ꯍꯦꯛꯑꯒ ꯍꯥꯞꯆꯜꯂꯕꯅꯤ ꯇꯥꯃꯣꯅ ꯆꯤꯛꯈ꯭ꯔꯉꯥꯏ ꯅꯥꯔꯤꯗꯣ ꯑꯗꯨ ꯈꯔ ꯐꯅꯕ ꯍꯥꯏꯅ ꯑꯩꯅ ꯂꯣꯏꯅ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯍꯥꯞꯄꯤꯔꯕꯅꯦ ꯏꯁꯪ ꯀꯔꯤꯑꯣ ꯂꯣꯏꯅ ꯈꯣꯠꯂꯒ ꯕꯥꯊꯔꯨꯝꯗꯒ ꯂꯩꯔꯝꯕꯗꯣ ꯂꯣꯏꯅ ꯈꯣꯠꯂꯒ ꯍꯥꯞꯆꯜꯂꯕꯅꯤ ꯇꯥꯃꯣ ꯊꯛꯆꯜꯂꯨꯀꯣ ꯇꯥꯃꯣ ꯊꯛꯆꯜꯂꯨ 그래 바throom 레트린이 이상도 골라가 하 그래 아이바 오닝의 아이디야 그이노 떡이스 뭐 아이고 가오래 그래 이베마 나 아한 밀리나 인가 필르게고 아도 호렌디 인장 아우범 통가 먹고 세 우리드나 ꯆꯥꯅꯕ ꯄꯣꯠ ꯑꯃ ꯎꯕꯒ ꯑꯩꯅ ꯑꯣꯊꯣꯛꯀꯦ ꯇꯧꯔꯤꯁꯤ ꯇꯥꯃꯣ ꯅꯁꯥ ꯐꯠꯇꯕꯒꯤꯅꯦ ꯅꯁꯥ ꯅꯀꯣꯛ ꯉꯥꯎꯔꯤꯗꯨꯁꯨ ꯅꯁꯥ ꯐꯠꯇꯕꯒꯤꯅꯦ ꯇꯥꯃꯣ ꯍꯣꯔꯦꯟꯁꯨ ꯍꯣꯏ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕꯤꯔꯝꯒꯦ ꯇꯥꯃꯣꯅ ꯈꯜꯂꯨꯗꯕ ꯍꯤꯟꯖꯥꯡꯗꯤ ꯊꯣꯡꯗꯣꯏꯁꯦ ꯇꯥꯃꯣꯒꯤ ꯃꯁꯥ ꯐꯅꯕ ꯑꯁ ꯑꯩ ꯀꯩꯅꯣ ꯊꯣꯡꯗꯣꯏꯁꯤꯕꯣ ꯄꯨꯟꯁꯤꯒꯤꯁꯨ ꯀꯩꯝ ꯊꯣꯡꯖꯗꯕ ꯑꯩꯅ ꯑꯁ ꯀꯩꯅꯣ ꯊꯣꯡꯗꯣꯏꯁꯤꯕꯣ ꯁꯟꯊꯤ ꯊꯣꯡꯕꯗꯤ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯁ ꯈꯪꯗꯦꯗ ꯑꯩꯁꯨ ꯆꯥꯕ ꯃꯊꯧ ꯇꯥꯗꯣꯏꯅꯤꯅ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒꯦꯗ ꯇꯥꯃꯣ ꯑꯦꯜꯕꯔꯇꯣꯗ ꯐꯣꯟ ꯇꯧꯔꯒꯦ ꯍꯦꯜꯂꯣ ꯇꯥꯃꯣ ꯑꯦꯜꯕꯔꯇꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯇꯥꯃꯣ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯇꯧꯕꯅꯦ ꯍꯤꯟꯖꯥꯡ ꯍꯥꯏꯕꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣ ꯀꯔꯤꯃꯥꯏꯅ ꯍꯥꯎꯒꯅꯤ ꯑꯗꯨꯒꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅ ꯀꯔꯤ ꯄꯣꯠꯅ ꯊꯣꯡꯗꯣꯏꯅꯣ ꯅꯪꯅ ꯀꯩꯒꯤ ꯍꯤꯟꯖꯥꯡ ꯍꯣꯏ ꯇꯥꯃꯣꯅ ꯍꯥꯏꯗꯤ ꯆꯨꯝꯃꯤꯌꯦ ꯑꯩꯅ ꯀꯩꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯀꯣ ꯃꯥꯅ ꯊꯣꯡꯅꯤꯡꯉꯗꯤ ꯊꯣꯡꯕ ꯇꯥꯕꯅꯦ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯧꯏ ꯇꯥꯃꯣꯅ ꯑꯩꯒ ꯅꯍꯥꯟ ꯎꯅꯕꯗꯣ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯒ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯔꯛꯇꯕꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯗ ꯆꯦꯜꯂꯛꯏꯁꯦ ꯇꯥꯃꯣ ꯈꯪꯉꯦꯗꯅ I miss you ꯍꯩꯃꯥ ꯇꯥꯃꯣ ꯄꯨꯡꯁꯤꯗꯤ ꯌꯧꯔꯝꯃꯦ ꯇꯥꯃꯣ ꯑꯩꯗꯤ ꯉꯁꯥꯏ ꯖꯣꯃꯦꯇꯣꯗꯒꯤ ꯆꯥꯁꯤꯟꯈ꯭ꯔꯕꯅꯤꯅ ꯄꯨꯛꯁꯦ ꯆꯥꯛ ꯂꯥꯝꯕ ꯈꯪꯗꯕꯗꯨꯅ ꯃꯇꯝꯁꯦ ꯌꯧꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯗꯕ ꯇꯥꯃꯣ ꯀꯔꯝ ꯇꯧꯔꯤ ꯇꯥꯃꯣ ꯑꯁ ꯅꯪꯗꯨꯗ ꯌꯥꯝ ꯋꯥꯅ ꯂꯩꯕ ꯌꯥꯝ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯑꯩ ꯒꯥꯔꯤ ꯇꯥꯃꯣ. ꯄꯨꯔꯛꯑꯒꯦ ꯂꯥꯛꯑꯣ ꯆꯦꯜꯂꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯇꯥꯃꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯆꯦꯜꯂꯁꯤ ꯇꯥꯃꯣ ꯆꯦꯜꯂꯁꯤ 그이노 이몽시부 통가 로일론제 미가 그남 레이터가 동네네 에이 아톰비 그이노네 떠오르시고 그이노네 미가 남 레이터버네 아톰비 에이 ô thằng lính dao cái tao là cái năng nó quay lao đi tụi bỏ cái nội dung đam mê tới lấy tập rồi ô hắn cái tập kia à sai đi mà vào tụi mình đó nó pa mà cái làm nàn bờ mà cái nhỉ gari ta cara cái nung din vào làm khá thành ra là bớt tụi nhỉ chắc khá bận ấy sẽ sống như nhỉ mỗi ngày cái đầu đi bên nào hay bên đó sống ăn là khá bận đấy đi cái nó thằng đâu biết đâu mà yam nung ai thì 하 그리 로이레드나 아이디야 누비 하면서 아이나 뭐 흉마 밤에 다도기봐 아두가 아이나 그이노 누비야 도미도 타잖아 레유라가 마나 장농바우 도는데나 빠도 보가 쟁겨봐 아이 로이레드나 aduga wari amana tharo do aina pauta pati ne mama pana patra pa ma yin ga thajabi khrama le ado nangdi loi de nei bungo amana su kauram nangdi football do mo le 하 아이 로이레